Manipur dagi lokai na sahi nauriba angang sing mapangi state singda thadoroktanaba National Commission for Protection of Child Rights na cheksinnaba thamlakre hairi ngasi Manipur Commission for Protection of Child Rights MCPCR gi chairperson Kaisam Partikumar na thadorkiba cherol amagi matungina mapangi state singdagi Manipur gi piklib angang sing rescue tawraba matung testimony da makhoi singasi haksang lalon bada sijinaba phu saibada natana wakhal wahanba kaya pibi haina phongdorkiba laikre makhoi singasi ningthina pija pitak su tawdaba kaya yaure haiba khangma ngamle haiki maramasina MCPCR na mama mapa oiba sing CSO singamadi aphaba khanba leba asigi citizen singna relief camp singdagi amadi furup singdagi pikliba angang sing lo kaina lairik tamba amadi thabak taunana ba haiduna mapan state singda puhandana ba appeal tawrakle loinana asingoma thawng singasida akan mamiyeng sangduna child trafficker singna namthak tawribasi tawhongum si haina suphongdorakle panba yabadi sai pharaklaba Manipur gi irang asida pikliba angang singda hena saitheng phangli haibase thokliba thodok asina kodam oire karigma angang singma mapanda thabada ningthina verification tawdaba amadi logi oiba thabak thorum sing suna leitrabadi mafam marang khangdaba panthungpham oiduna awaba kaya mai unagani haibase khangbiyu haina suphongdoraki